ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯗ꯭ꯔꯤꯉꯩ ꯋꯥꯐꯝ ꯈꯔꯗꯪ ꯁꯦꯡꯗꯣꯛꯆꯔꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯊꯥꯗꯣꯛꯂꯤꯕ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯃꯥꯡꯗ episode 4 ꯍꯥꯏꯅ ꯊꯥꯕꯗꯨ ꯁꯣꯏꯈ꯭ꯔꯦ. episode 5 ꯑꯣꯏꯒꯗꯕꯅꯤ. ꯉꯁꯤ ꯊꯥꯗꯣꯛꯆꯒꯗꯧꯔꯤꯕꯁꯤꯅ episode 6 ꯅꯤ. ꯃꯌꯥꯝꯅ ꯁꯣꯏꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ. ꯗꯣꯟ ꯃꯪꯒꯣꯟ ꯆꯤꯌꯔꯗ ꯐꯝꯂꯤꯕꯗꯨ ꯃꯆꯤ ꯂꯦꯡꯗꯦ. ꯈꯨꯗꯥꯡ ꯒꯥꯔꯤꯗꯨ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯨꯏ. ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 4:30 ꯇꯥꯔꯝꯂꯦ. ꯊꯦꯡꯂꯝꯂꯦꯅꯦ. ꯏꯃꯥꯒ ꯏꯆꯟꯅꯨꯄꯤꯒꯁꯨ ꯐꯥꯝꯗꯒꯤ ꯀꯥꯔꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ. ꯑꯁ, ꯏꯃꯥꯈꯣꯏ ꯉꯥꯏꯅ ꯀꯔꯤ ꯇꯧꯁꯤꯒꯦ? ꯃꯃꯥꯡ ꯌꯨ ꯊꯛꯂꯤꯉꯩ ꯃꯇꯝꯗ ꯑꯣꯏꯔꯗꯤ ꯍꯧꯕ ꯌꯥꯔꯕꯅꯤ. ꯑꯗꯨꯕꯨ ꯊꯛꯂꯔꯣꯏ ꯂꯦꯞꯈ꯭ꯔꯕꯅꯤꯅ ꯅꯤꯡꯁꯤꯡꯂꯔꯣꯏ. ꯗꯣꯟ ꯈꯧꯔꯥꯡꯕꯗꯤ ꯐꯥꯎꯔꯤ. ꯄꯨꯡꯀꯥꯎ ꯀꯥꯎꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯊꯃꯣꯏꯅꯗꯤ ꯌꯥꯅꯤꯡꯗ꯭ꯔꯤ. ꯇꯧꯐꯝ ꯈꯪꯗꯕ ꯍꯩꯅꯤꯡꯗꯕ ꯃꯇꯝꯗꯅ ꯈꯖꯤꯛꯃꯨꯛ ꯍꯦꯟꯅ ꯍꯦꯜꯂꯤ ꯏꯈꯧ ꯂꯥꯡꯕꯁꯤ. ꯁꯨꯝ ꯈꯟꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯛꯏ. ꯆꯧꯀ꯭ꯔꯤꯗ ꯍꯦꯛ ꯐꯝꯊꯕꯒ ꯃꯄꯥꯟꯗ ꯃꯃꯥꯒ ꯃꯆꯟꯅꯨꯄꯤꯒ ꯃꯄꯥꯟꯗ ꯍꯜꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯏ. ꯃꯆꯟꯅꯨꯄꯤ ꯑꯕꯦꯝꯃ ꯃꯪꯒꯣꯟ ꯆꯨꯔꯤꯗꯨꯗ ꯐꯝꯊꯩ. ꯃꯕꯨꯡꯕꯨ ꯅꯤꯡꯁꯤꯡꯂꯛꯑ ꯃꯥꯜꯂꯤ. ꯏꯃꯥ, ꯇꯥꯃꯣꯆꯥꯗꯤ ꯎꯗꯦꯅ. ꯂꯩꯇꯖꯥꯠꯂꯣ? ꯍꯩꯃꯥ, ꯍꯣꯏꯅꯦ. ꯑꯃꯨꯛ ꯍꯧꯈ꯭ꯔꯖꯥꯠꯂꯣ ꯃꯥꯒꯤ ꯍꯩꯅꯕꯤꯗꯣ? ꯈꯪꯗꯦꯗ ꯏꯃꯥ. ꯃꯁꯤꯗꯪ ꯇꯧꯗ꯭ꯔꯗꯤ ꯃꯃꯜ ꯂꯩꯕ ꯃꯤ ꯑꯆꯪꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯕꯅꯤ. ꯏꯃꯥ, ꯑꯩꯅ ꯍꯥꯏꯖꯕ ꯉꯝꯗꯕꯒꯤꯅꯤ. ꯏꯕꯦꯝꯃ, ꯏꯃꯥꯅ ꯉꯥꯡꯗꯕ꯭ꯔꯥ? ꯆꯩꯗꯕ꯭ꯔꯣ? ꯎꯄꯥꯏ ꯂꯩꯇꯦ. ꯃꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯉꯥꯏꯕ ꯅꯠꯇꯅ. ꯑꯗꯣ ꯏꯃꯥ, ꯆꯤꯆꯦ ꯖꯤꯟꯇꯥꯅ ꯇꯥꯃꯣꯆꯥꯁꯦ ꯌꯨ ꯊꯛꯄ ꯌꯥꯔꯣꯏꯅ ꯀꯟꯅ ꯍꯥꯏꯔꯝꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯊꯛꯇ꯭ꯔꯕꯅꯦ. ꯏꯃꯥ, ꯑꯩꯗꯤ ꯆꯤꯆꯦꯁꯦ ꯌꯥꯝ ꯅꯤꯡꯁꯤꯡꯉꯣ. ꯃꯥꯅ ꯑꯩꯈꯣই ꯇꯥꯃꯣꯆꯥꯒꯤ ꯌꯥꯝ ꯈꯟꯕꯤꯕ ꯃꯥꯜꯂꯦ. ꯑꯣ, ꯍꯣꯏꯅꯦ. ꯃꯃꯥ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯔꯤꯗꯣ ꯊꯩꯗꯣꯛꯂꯛꯏ. ꯑꯉꯥꯡ ꯑꯆꯧꯕꯒꯤ ꯁꯨꯇꯤꯅ ꯀꯩꯗꯧꯉꯩꯅꯣ? ꯍꯟꯗꯛꯇꯒꯤ ꯕꯣꯔꯗꯤꯡꯗꯒ ꯊꯝꯂꯒꯨꯝꯁꯤ. ꯌꯨꯝꯁꯦ ꯏꯆꯤꯛ ꯆꯤꯛꯏ ꯃꯥ ꯂꯩꯇꯕꯁꯦ. ꯋꯥꯍꯩꯁꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥ ꯏꯃꯨꯡꯗ ꯆꯪꯂꯛꯏ. ꯃꯆꯥꯅꯨꯄꯥ ꯂꯩꯇꯕꯩ ꯈꯜꯂꯨꯕꯅꯤ. ꯃꯄꯥꯟꯗ ꯉꯥꯡꯅꯔꯨꯔꯤꯕꯗꯨꯒ ꯇꯥꯔꯝꯒꯗ꯭ꯔꯥ ꯄꯥꯈꯠꯆꯩ. ꯏꯍꯦ, ꯅꯪ ꯂꯩꯇꯕ꯭ꯔꯥꯅ ꯈꯜꯂꯨꯔꯤꯕꯅꯤꯅꯦ ꯏꯃꯥꯈꯣꯏꯗꯤ. ꯗꯣꯟ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ. ꯗꯣꯟ ꯃꯕꯨꯛꯅꯤꯡꯗ ꯁꯣꯟꯖꯩ. ꯑꯁ, ꯌꯦꯜꯂꯛꯂꯗꯤ ꯐꯈ꯭ꯔꯅꯤꯗ. ꯃꯥꯒ ꯈꯟꯅꯒꯗꯕ ꯋꯥꯔꯤ ꯌꯥꯝ ꯂꯩ. ꯃꯥ ꯑꯃꯗꯤ ꯑꯩ ꯍꯤꯡꯕꯗ ꯆꯪꯕ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡ ꯐꯪꯅꯕ ꯍꯣꯠꯅꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ. ꯑꯩꯅ ꯔꯤꯁꯔꯁ ꯇꯧꯕꯒꯤ ꯐꯪꯖꯕ ꯐꯦꯂꯣꯁꯤꯞꯇꯒꯤ ꯂꯩꯖꯍꯧꯕ ꯐꯥꯝꯁꯦ ꯃꯥꯒ ꯄꯨꯜꯂꯒ ꯀꯨꯞꯅ ꯌꯦꯡꯁꯤꯟꯃꯤꯟꯅꯔꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯍꯤꯡꯕꯗ ꯆꯪꯕ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡ ꯃꯅꯨꯡꯗ ꯈꯔꯗꯤ ꯃꯁꯤꯗꯒꯤ ꯂꯥꯛꯄ ꯏꯟꯀꯝꯅ ꯁꯤꯟꯕꯗꯤ ꯌꯥꯔꯅꯤꯁꯦ. ꯃꯈꯣꯏ ꯏꯃꯨꯡꯁꯨ ꯑꯩꯈꯣꯏꯗꯧꯅ ꯁꯨ ꯅꯣꯝꯂꯒ ꯍꯤꯡꯖꯕ ꯂꯥꯏꯔꯕ ꯏꯃꯨꯡꯅꯤ. ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩꯅ ꯊꯕꯛ ꯏꯟꯈꯥꯡ ꯁꯨ ꯅꯣꯝꯗꯦ. ꯃꯥꯅ ꯃꯁꯥꯅ ꯁꯨ ꯅꯣꯝꯗꯨꯅ ꯏꯃꯨꯡ ꯄꯨꯕꯅꯤ. ꯑꯗꯨꯒ ꯑꯩꯗꯤ ꯏꯁꯥꯒꯤ ꯈꯣꯔꯁ ꯐꯥꯎꯕ ꯏꯅꯥꯎꯄꯥꯗꯒꯤ ꯂꯧꯔꯤꯕꯅꯤ. ꯃꯥꯗꯤ ꯃꯁꯥꯅ ꯃꯁꯥꯒꯤ ꯄꯨꯝꯅꯃꯛ ꯇꯧꯖꯩ. ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯅꯤ ꯑꯩꯅ ꯀꯜꯂꯛꯆꯔꯤꯕ.
Don tawfam khangda mapanda tholai. Mangonda thariba chairduda phamthai. As gendubo laoidoriba zala. Mata chana gen thongan da changlakpadu ui. Gen ngasaidai nangairamnibane. Oh, aisu ngairamnina khalline. Ado kari leirage. Kaisu natida gen bai. Ngasaidagi ai kainoma khalabini. Hingbase paisa darkar oi. Paisa pairadi loina nusine. Hiram khudingda loina phai haitare. Sumkraba wani don bai. Luribadi laira rubana hiram khudingda loina sothai. Hinglibani tawribasidagi khajiktam phagalange khallabaso. Maduda changba mathau tabasingdo leitabani na pai leite. Paisa tanaba lambidi khangi. Adubu bai. Tangadawriba paisa do. Tanbada paisa darkar dum leirami. Sidane lairaba aikoina sum lairena hingkiba taribase. Don gen hariba singdo munna taraba tungda donna makha tarai. Adune gen bai luribase. Karigaba thaba amagi mathau taba adune gen bai luribase. Karigumba thaba amagi mathau taba paisa singdo ina kaira khunba kanano amadagi matam khara sijinajage harubada maduga chanaba polama sakhina oina thamdrabadi hojiki matamda paisa pufam leite. As bai kari haigadabana gyan tade. Don bai sumang lilagi dialogue mabu nisinglei. Nang gyan taw ai gyan tade do. Hoine ada tai makhoi ani khoidana nokminai. Gen noklambado maithong khansi hanjili. Khangdri baidon mioi bai khoise chakho laga phattaba sum hengalakpagum tawi. Karigino khangde haujikanse kanamata amana amabu thajanaba ngamnadre. Madugi mahini nongma kangdana thoragliba mishimina miha mipun kayase. Chumike matam kharagi tungdari chumna amadi chamna hingjaningba punsigi leipam leiraktaba lamdam ama oirakpasu yariponi. Matang sidani gen bai thauna darkar oiraklibase. Thauna do leinabagidama paisa mathau tarai. Paisa dugidama aikhoi karino kharadi tawba tarai. Dongi wahai singdo munna tarba tungda gen wakhalama lakpagum tawrai. Tapna hairai. Ado kari taksigi don. Kari taruni paisa tanba tabani. Paisa tansi bai. Ado haujiksibu gen nangbo thabengkhang amama chatpra. Chattida bai. Oh phare dudi gen aikhoini nga pham tokse ahamdo khongthang oina. Mafam bulairadi phakraba poni. Yai iso arimbada leidoi saru kaino ma tawgena khalibane iso kuirabani adubu ngasai aina haikhradani
ꯂꯥꯏꯔꯕꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦꯗꯣ꯫ ꯗꯣꯟ ꯒꯦꯟꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯆꯦꯟꯅ ꯄꯥꯏꯔꯛꯏ꯫ ꯒꯦꯟ, ꯄꯩꯁꯥꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ, ꯑꯩꯒꯤ ꯐꯥꯝ ꯂꯩ, ꯑꯩꯈꯣꯏꯅꯤ ꯆꯪꯗꯨꯅ ꯌꯦꯡꯁꯤꯟꯃꯤꯟꯅꯕ ꯍꯧꯔꯗꯧꯕꯅꯤ꯫ ꯒꯦꯟ ꯈꯨꯗꯥꯡ ꯊꯥꯡꯒꯠꯇꯨꯅ ꯒꯥꯔꯤꯗꯨ ꯌꯦꯡꯂꯨꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30ꯅꯤ ꯇꯥꯔꯝꯂꯤꯕꯁꯤ꯫ ꯑꯁ ꯕꯥꯏ, ꯊꯦꯡꯂꯝꯃꯦ, ꯑꯩ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯒꯦ꯫ ꯍꯣꯏ, ꯐꯔꯦ, ꯆꯠꯂꯣ꯫ ꯐꯥꯗꯨꯅ ꯊꯝꯕ ꯌꯥꯗꯕ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅꯤ꯫ ꯆꯠꯈꯤ ꯍꯧꯈꯤ, ꯀꯥꯏꯐꯗ꯭ꯔꯕ ꯃꯍꯧꯁꯥ ꯃꯥꯒꯤ ꯈꯣꯡꯆꯠꯀ ꯂꯣꯏꯅꯅ ꯆꯠꯂꯤꯕ꯫ ꯑꯁꯨꯝꯅ ꯇꯦꯛ ꯇꯦꯛ ꯁꯦꯀꯦꯟ ꯃꯤꯅꯠ ꯄꯨꯡꯖꯥ ꯈꯪꯍꯧꯗꯦ꯫ ꯑꯁꯨꯝꯅ ꯊꯥ 2ꯔꯣꯝ ꯁꯨꯔꯛꯏ꯫ ꯗꯣꯟ ꯒꯦꯟꯒ ꯐꯥꯝꯒꯤ ꯍꯣꯠꯅꯃꯤꯟꯅꯔꯛꯄ꯫ ꯐꯅ ꯅꯤꯡꯊꯤꯅ ꯅꯥꯜꯂꯕꯅꯤ, ꯃꯁꯛ ꯊꯣꯛꯄ ꯐꯥꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯗꯣꯟ ꯐꯥꯝꯗꯨꯕꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯌꯦꯡꯂꯤ꯫ ꯑꯁ, ꯐꯥꯝꯁꯦ ꯁꯣꯂꯔ ꯂꯦꯝꯞ ꯑꯃ ꯊꯥꯜꯂꯒ ꯄꯨꯈ꯭ꯔꯤꯒꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯃꯄꯥꯟꯁꯤꯗ ꯅꯨꯃꯤꯗꯥꯡ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯕ ꯅꯨꯡꯉꯥꯏꯒꯗꯧꯕꯅꯤ꯫ ꯒꯦꯟ ꯗꯣꯟꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯗꯣꯟ ꯕꯥꯏ, ꯄꯨꯈ꯭ꯔꯤꯒꯤ ꯑꯀꯣꯏꯕ ꯃꯄꯥꯟꯁꯦ ꯌꯣꯡꯆꯥꯛ ꯄꯥꯝꯕꯤ ꯊꯥꯔꯗꯤ ꯀꯥꯟꯅꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯈꯜꯂꯤꯅꯤ, ꯑꯗꯨꯕꯨ ꯅꯨꯡꯁꯥ ꯈꯟꯖꯤꯜꯂꯗꯤ ꯉꯥꯁꯤꯡꯁꯦ ꯑꯃꯨꯛ ꯃꯁꯥ ꯐꯔꯣꯏꯗ꯭ꯔꯅ ꯈꯜꯂꯤꯕ꯫ ꯑꯗꯣ ꯍꯤꯔꯝꯁꯤꯗ ꯐꯖꯅ ꯈꯪ ꯍꯩꯔꯕꯁꯤꯡꯒ ꯇꯥꯟꯅꯔꯒ ꯇꯧꯕ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤ꯫ ꯍꯣꯏ ꯚꯥꯏ ꯗꯣꯟ, ꯃꯤꯁꯨ ꯑꯗꯨꯝ ꯇꯧꯅꯕ ꯌꯥꯎꯏꯗ꯫ ꯑꯗꯨꯒꯅꯦ, ꯉꯔꯥꯡ ꯑꯩꯈꯣꯏꯅꯤꯅ ꯀꯣꯛꯊꯣꯛꯄ ꯁꯪꯒ ꯊꯪꯅꯕ ꯑꯍꯥꯡꯕ ꯃꯐꯝꯗꯣ, ꯑꯗꯣꯝꯗꯅ ꯎꯃꯣꯔꯣꯛ ꯊꯥꯁꯦ꯫ ꯍꯌꯦꯡꯗꯒꯤ ꯑꯩ ꯂꯨ ꯁꯦꯝꯂꯒꯦ꯫ ꯊꯥꯕꯗꯤ ꯚꯥꯏ ꯗꯣꯟꯒꯤ ꯁꯔꯨꯛ ꯑꯣꯏꯇꯥꯔꯦ꯫ ꯍꯣꯏꯅꯦ, ꯄꯥꯝꯕꯤ ꯀꯌꯥꯃꯨꯛ ꯀꯣꯟꯅꯕ ꯌꯥꯗꯣꯏꯖꯥꯠꯅꯣ? ꯄꯥꯝꯕꯤ 100ꯅꯗꯤ ꯀꯣꯟꯅꯅꯤꯗ ꯀꯣ꯫ ꯍꯧꯈꯤꯕ ꯃꯇꯝ ꯉꯥꯏꯕꯗ ꯋꯥꯔꯝꯕ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯇꯥꯔꯝꯗꯥꯏ ꯅꯨꯃꯤꯠꯀꯤ ꯉꯉꯥꯟꯅꯕ ꯃꯆꯨꯒ ꯂꯣꯏꯅꯅ ꯀꯣꯔꯧꯍꯟꯕ ꯃꯥꯅ ꯅꯣꯡꯆꯨꯞ ꯊꯪꯕ ꯆꯤꯡꯗꯣꯟꯗ ꯂꯣꯠꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯐꯥꯗꯨꯅ ꯊꯝꯅꯤꯡꯂꯛꯂꯦ꯫ ꯗꯣꯟ ꯒꯦꯟ ꯐꯥꯝꯗꯨꯒꯤ ꯁꯪꯗꯨꯗ ꯆꯥꯛ ꯊꯣꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯗꯣꯟ ꯕꯥꯏ, ꯉꯥ ꯑꯌꯥꯏꯕꯗꯨꯕꯨ ꯂꯩꯈꯤꯗ꯭ꯔꯕꯣ? ꯉꯁꯤꯗꯤ ꯑꯩ ꯄꯨꯖꯥꯔꯤ ꯑꯣꯏꯕꯤꯔꯒꯦ, ꯈꯨꯕꯤꯗꯣ ꯆꯤꯈꯥꯏꯍꯜꯂꯒꯦ꯫ ꯌꯣꯠꯀꯤ ꯒ꯭ꯔꯣꯞ ꯑꯃꯒ ꯗꯔꯀꯥꯔ ꯑꯣꯏꯗꯣꯏꯖꯥꯠꯂꯣ? ꯏꯁ, ꯌꯦꯡꯉꯣ ꯌꯦꯡꯉꯣ, ꯉꯥ ꯊꯣꯡꯕꯒ ꯀꯠꯆꯥ, ꯃꯍꯥꯎꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦꯗꯣ꯫ ꯍꯣꯏꯅꯦ, ꯌꯦꯡꯊꯣꯛꯄ ꯇꯥꯔꯦꯗꯅ꯫ ꯑꯗꯣ ꯗꯣꯟ ꯕꯥꯏ, ꯅꯪꯁꯦ ꯌꯥꯝ ꯍꯣꯡꯂꯦ, ꯀꯨꯆꯨ ꯀꯨꯃꯦꯟꯁꯨ ꯌꯥꯝ ꯄꯥꯟꯊꯣꯛꯏ꯫ ꯑꯗꯣ ꯑꯩꯗꯤ ꯀꯝꯗꯧꯖꯥꯠꯅꯣ? ꯑꯝꯇ ꯍꯥꯏꯌꯨꯅꯦ, ꯑꯝꯇ ꯌꯦꯡꯉꯣꯕ꯫ ꯒꯦꯟ ꯄꯣꯁꯀ ꯇꯧꯏ꯫ ꯋꯥꯎ, ꯁꯜꯃꯥꯟ ꯈꯥꯟ ꯃꯥꯜꯂꯤ, ꯌꯥꯝ ꯐꯖꯔꯦ꯫ ꯍꯛꯆꯥꯡꯒꯗꯤ ꯃꯩ ꯇꯥꯔꯦꯍꯦ, ꯄꯥꯝꯕꯣꯝꯒꯁꯤꯅ ꯃꯇ꯭ꯔꯪ ꯃꯇꯪ ꯀꯥꯔꯗꯅ ꯃꯁꯟꯒꯁꯤꯅ ꯊꯥꯡꯅ ꯌꯥꯜꯂꯁꯨ ꯆꯪꯂꯔꯣꯏ꯫ ꯑꯁꯤꯒꯤꯅꯤꯅꯦ ꯚꯥꯏ ꯗꯣꯟ, ꯑꯩꯅ ꯆꯥꯔꯤ ꯊꯛꯏꯕ ꯃꯌꯥꯝꯁꯦ꯫ ꯃꯔꯨꯞ ꯑꯅꯤꯗꯨ ꯃꯄꯥꯎ ꯇꯧꯅꯔꯝꯕꯗꯒꯤ ꯃꯝꯁꯤꯜꯂꯛꯂꯕꯗꯨꯗꯗꯤ ꯁꯪ ꯃꯅꯨꯡꯗ ꯆꯪꯅꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤ ꯆꯥꯛ ꯊꯣꯡꯒꯠꯅꯕ ꯇꯧꯈ꯭ꯔꯦ꯫ ꯒꯦꯟꯅ ꯆꯥꯛꯀꯤ ꯃꯩ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯤ, ꯗꯣꯟꯅ ꯏꯟꯁꯥꯡ ꯁꯦꯝꯂꯤ꯫ ꯒꯦꯟ ꯃꯆꯤꯟꯗꯨꯗꯁꯨ ꯁꯣꯜꯂꯤ꯫ ꯁꯤꯗꯅꯤꯅꯦ ꯇꯜꯂꯤꯁꯦ, ꯒ꯭ꯌꯥꯁ ꯑꯣꯏꯔꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯇꯧꯔꯤꯁꯦ, ꯑꯃꯗꯤ ꯂꯩꯗꯕ ꯌꯥꯗ꯭ꯔꯦ꯫ ꯗꯣꯟꯁꯨ ꯒꯦꯟꯒꯤ ꯃꯇꯧꯗꯨꯗ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯅꯦ ꯑꯩꯅ ꯅꯨꯡꯇꯤꯒꯤ ꯇꯧꯔꯤꯗꯣ,
ꯎꯆꯤꯟꯅ ꯆꯤꯟꯅ ꯃꯩꯃꯛꯇꯤ ꯆꯥꯛꯂꯦ ꯆꯐꯨ ꯊꯥꯡꯒꯠꯈ꯭ꯔꯦ ꯗꯣꯟ ꯚꯥꯏ ꯐꯅꯌꯥꯝꯗꯤ ꯀꯨꯏꯔꯦꯀꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯥꯝꯁꯤꯗ ꯄꯥꯛꯊꯔꯛꯏꯁꯤ ꯀꯨꯏꯔꯦ ꯍꯩꯅꯔꯛꯇ꯭ꯔꯕ ꯅꯪꯕꯣ ꯗꯣꯟ ꯚꯥꯏ ꯍꯩꯅꯕ ꯍꯩꯅꯗꯕ ꯑꯩꯉꯣꯟꯗ ꯂꯩꯇꯦꯗ ꯑꯩꯈꯣꯏꯅꯤꯕꯨ ꯀꯔꯤ ꯍꯥꯏꯅꯈꯤꯒꯦ ꯃꯐꯝꯁꯤꯗ ꯄꯥꯛꯊꯔꯒ ꯄꯨꯟꯁꯤꯒꯤ ꯂꯥꯏꯕꯛ ꯂꯦꯞꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯁꯤ ꯍꯥꯏꯅꯈꯤꯕꯗꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯂꯣꯡ ꯇꯥꯔꯝ ꯄ꯭ꯂꯥꯟ ꯑꯣꯏꯕꯁꯤꯗ ꯇꯟꯁꯤꯜꯂꯛꯂꯕ꯭ꯔꯅ ꯈꯜꯂꯛꯏꯅꯤ ꯇꯟꯕꯗꯤ ꯂꯥꯏꯔꯗꯅ ꯆꯥꯎꯈ꯭ꯔꯕ ꯑꯁꯥꯅꯤ ꯇꯨꯃꯤꯟ ꯁꯥꯒꯠꯂꯤꯁꯤ ꯚꯥꯏ ꯒꯦꯟꯒꯤ ꯄꯥꯎꯈꯨꯝꯗꯨꯗ ꯗꯣꯟꯒꯤ ꯊꯃꯣꯏꯗꯁꯨ ꯊꯧꯅꯥ ꯑꯃ ꯂꯥꯛꯏ ꯗꯣꯟ ꯃꯊꯟꯇ ꯇꯨꯃꯤꯟ ꯎꯄꯥꯏ ꯊꯤꯅꯕ ꯍꯣꯠꯅꯩ ꯊꯨꯅ ꯄꯩꯁꯥ ꯄꯥꯏꯅꯕ ꯍꯥꯏꯕꯗꯤ ꯈꯨꯠꯇ ꯄꯩꯁꯥ ꯋꯥꯠꯇꯅꯕ ꯃꯈꯣꯏ ꯑꯅꯤ ꯄꯨꯜꯂꯒ ꯇꯧꯕ ꯌꯥꯕ ꯄꯥꯝꯕꯩ ꯊꯤꯕ ꯌꯥꯕ ꯈꯟꯕ ꯌꯥꯕ ꯈꯟꯅꯩ ꯗꯣꯟ ꯉꯥꯏꯍꯥꯛ ꯍꯪꯆꯤꯠ ꯂꯥꯡꯒꯦ ꯍꯥꯏꯅ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯐꯝꯂꯤ ꯋꯥꯈꯜ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ ꯇꯦꯛ ꯇꯦꯛ ꯄꯩꯁꯥ ꯊꯣꯛꯄ ꯌꯥꯕ ꯄꯥꯝꯕꯩꯁꯦ ꯌꯦꯟ ꯂꯣꯏꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯌꯦꯟ ꯂꯣꯏꯕꯗ ꯁꯦꯟ ꯈꯔꯗꯤ ꯗꯔꯀꯥꯔ ꯑꯣꯏꯒꯅꯤ ꯃꯗꯨꯅ ꯀꯝꯗꯧꯕ ꯅꯠꯇ꯭ꯔꯒ ꯆꯤꯟꯇꯥꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯒꯦ ꯍꯥꯏꯕꯗꯤ ꯀꯝꯗꯧꯕ ꯃꯪꯗ ꯃꯤꯅꯥꯏ ꯐꯨꯕꯗ ꯁꯤꯍꯤ ꯄꯨꯟ ꯀꯥꯏꯕ ꯇꯥꯔꯒ ꯇꯣꯛꯂꯗꯤ ꯍꯣꯏꯗ ꯃꯪꯂꯥꯛꯅꯒꯅꯤ ꯀꯤꯔꯗꯤ ꯇꯨꯝꯂꯨꯔꯅꯨ ꯍꯥꯏꯕꯁꯨ ꯂꯩꯕꯅꯤ ꯍꯧꯗ꯭ꯔꯤꯕ ꯊꯕꯛ ꯑꯃꯒꯤ ꯅꯤꯡꯗꯣꯡ ꯄꯣꯝꯕ ꯍꯧꯅꯗꯦꯗ ꯆꯤꯟꯇꯥꯗꯨꯕꯨ ꯌꯨꯝꯗꯒ ꯑꯝꯇ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯋꯥ ꯃꯄꯥꯎꯁꯨ ꯑꯝꯇ ꯇꯥꯈꯤꯗ꯭ꯔꯦ ꯍꯪꯗꯣꯛ ꯍꯪꯖꯤꯟ ꯇꯧꯅꯒꯗꯕꯁꯨ ꯐꯣꯟ ꯄꯥꯏꯅꯗꯦ ꯅꯠꯇ꯭ꯔꯒ ꯒꯦꯟꯒ ꯅꯣꯡꯃ ꯀꯣꯏꯔꯨꯁꯤꯔꯅꯦ ꯑꯩꯕꯣ ꯑꯗꯨꯅ ꯆꯨꯝꯒꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯍꯞꯇꯥꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯑꯩꯕꯨ ꯊꯤꯕꯤꯔꯛꯇ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯑꯁꯨꯝ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ ꯇꯟꯖꯥ ꯑꯗꯨꯗ ꯒꯦꯟꯅ ꯆꯥꯛꯄꯥꯎ ꯄꯤꯔꯛꯏ ꯗꯣꯟ ꯆꯥꯛꯃꯥꯡꯗ ꯆꯥꯅꯕ ꯁꯦꯝ ꯁꯥꯏ ꯒꯦꯟꯁꯨ ꯉꯥꯔꯧꯋꯣ ꯀꯣꯠꯅꯕꯋꯣ ꯑꯇꯩ ꯑꯇꯩ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯤ ꯒꯦꯟ ꯐꯥꯒꯤ ꯇꯧꯔꯛꯏ ꯈꯨꯕꯤꯗꯣ ꯈꯔ ꯆꯦꯛꯁꯤꯜꯂꯨꯀꯣ ꯚꯥꯏ ꯏꯍꯦ ꯀꯥꯎꯔꯤꯅꯤꯅꯦ ꯁꯦꯝ ꯁꯥꯎꯗ꯭ꯔꯦꯅꯦ ꯏꯍꯦ ꯀꯥꯎꯏꯅꯦ ꯁꯦꯝ ꯁꯥꯎꯗ꯭ꯔꯦꯅꯦ ꯗꯣꯟ ꯆꯥꯛꯈꯨꯝ ꯑꯃꯗꯤ ꯍꯨꯛꯈꯤ ꯚꯥꯏ ꯅꯪ ꯈꯔ ꯁꯦꯝꯕ ꯊꯣꯛꯀꯅꯤꯁꯦ ꯍꯦꯔꯥ ꯚꯥꯏ ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤꯀꯣ ꯅꯪꯕꯨ ꯏꯟꯁꯥꯡ ꯆꯥꯔꯕꯣ ꯆꯥꯁꯨ ꯆꯥꯗ꯭ꯔꯤꯉꯩꯗ ꯅꯪꯕꯨ ꯏꯟꯁꯥꯡ ꯆꯥꯔꯕꯣ ꯆꯥꯁꯨ ꯆꯥꯗ꯭ꯔꯤꯉꯩꯗ ꯊꯥꯒꯠꯄꯗꯨꯗꯤ ꯅꯋꯥ ꯂꯧꯗꯦꯀꯣ ꯏꯁ ꯑꯗꯨꯕꯨ ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣ ꯗꯣꯟ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯃꯍꯤꯗꯣ ꯀꯛꯆꯤꯡꯉꯤ ꯋꯥꯎ ꯚꯦꯔꯤ ꯒꯨꯗ ꯇꯦꯁꯇꯤ ꯁꯤ ꯑꯣꯏꯔꯗꯤ ꯌꯥꯔꯕꯣ ꯌꯥꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯌꯥ ꯁꯦꯡꯅ ꯍꯥꯎꯔꯤꯗꯣ ꯈꯪꯉꯦꯗꯅ ꯃꯔꯨꯞ ꯑꯅꯤꯗꯨ ꯋꯥ ꯉꯥꯡꯕ ꯐꯪꯈꯤꯗ꯭ꯔꯦ ꯗꯣꯟ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯔꯛꯏ ꯒꯦꯟ ꯆꯥꯛꯇꯣ ꯊꯤꯗꯨꯝꯃꯨꯛꯇ ꯊꯥꯗꯔꯨꯗꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯀꯥꯏꯗꯩ ꯊꯤꯗꯨꯝꯅꯣ ꯊꯤꯅꯥꯎ ꯐꯥꯎꯕ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ
ꯑꯦ ꯑꯋꯣꯏꯕꯔꯣ ꯍꯥꯏꯁꯤꯕꯣ ꯆꯦꯡ ꯂꯩꯇ꯭ꯔꯕꯣ ꯂꯩꯇ꯭ꯔꯦ ꯌꯨꯝꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯆꯦꯡ ꯂꯧꯗ꯭ꯔꯗꯤ ꯑꯣ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯄꯨꯔꯛꯈꯤꯕꯗꯣ ꯆꯦꯡ ꯀꯦꯖꯤ 30ꯃꯨꯛꯇꯤ ꯑꯣꯏꯅꯤꯀꯣ ꯚꯥꯏ ꯃꯥꯅꯦ ꯑꯩꯈꯣꯏꯅ ꯐꯥꯝꯁꯤꯗ ꯂꯥꯛꯏꯁꯦ ꯊꯥ ꯑꯃ ꯐꯥꯔꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯀꯦꯖꯤ ꯀꯜꯂꯞꯅꯅꯤ ꯆꯥꯔꯤꯁꯦ ꯌꯥꯝꯅ ꯀꯜꯂꯞꯅ ꯅꯠꯇ꯭ꯔꯕꯁꯨ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯃꯆꯥ ꯑꯃꯗꯤ ꯑꯗꯨꯝ ꯁꯨꯕꯅꯤꯅ ꯑꯣꯏꯕ ꯇꯥꯏ ꯌꯥꯝ ꯆꯥꯔꯤꯁꯦ ꯒꯦꯟ ꯆꯥꯕ ꯌꯥꯎꯗ꯭ꯔꯗꯤ ꯄꯨꯟꯁꯤꯅ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯂꯣꯏꯗꯧꯔꯤꯅꯤ ꯃꯁꯤꯅꯅꯤ ꯑꯩꯈꯣꯏꯕꯨ ꯊꯧꯅꯥ ꯄꯤꯒꯗꯧꯔꯤꯕ ꯄꯩꯁꯥꯗ ꯄꯥꯊꯣꯛꯁꯤꯅꯦ ꯆꯦꯡ ꯀꯦꯖꯤꯗ ꯂꯨꯄꯥ 50 ꯄꯥꯔꯁꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯇꯪꯈꯥꯏꯗꯒꯤ ꯂꯨꯄꯥ 10 ꯁꯧꯒ꯭ꯔꯤꯗ ꯂꯨꯄꯥ 10 ꯉꯥꯗꯅ ꯂꯨꯄꯥ 10 ꯈꯖꯤꯡꯗ 50 ꯄꯨꯟꯅ ꯂꯨꯄꯥ 100 ꯃꯁꯤꯅ ꯆꯥꯛꯂꯦꯟ ꯑꯃꯒꯤꯅꯤ ꯅꯣꯡꯃꯗ ꯆꯥꯛꯂꯦꯟ 2 ꯑꯣꯏꯕ ꯇꯥꯔꯗꯤ ꯂꯨꯄꯥ 100 ꯃꯁꯤꯗꯤ ꯌꯨ ꯊꯛꯄ ꯅꯨꯄꯥ ꯑꯃꯒꯤ ꯉꯥꯏꯍꯥꯛꯀꯤ ꯈꯣꯔꯁꯥꯅꯤ ꯅꯝꯕꯔ 4 ꯆꯥꯕ ꯅꯨꯄꯥ ꯑꯃꯅ 1,000 ꯆꯥꯗꯤꯡ ꯇꯧꯕꯁꯦ ꯃꯤꯀꯨꯞ ꯑꯃꯒꯤ ꯋꯥꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅꯤꯅ ꯂꯨꯄꯥ 100 ꯅꯣꯡꯃꯗ ꯆꯥꯕꯗꯨꯗꯤ ꯀꯔꯤ ꯂꯩꯕ ꯊꯕꯛꯅꯣ ꯌꯨ ꯊꯛꯄ ꯅꯝꯕꯔ 4 ꯆꯥꯕꯁꯤꯡꯅ ꯈꯟꯕ ꯉꯝꯂꯔꯣꯏꯗꯕ ꯋꯥꯈꯜ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇꯒꯤ ꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯁꯤꯡꯁꯤꯗꯤ ꯀꯔꯤ ꯄꯥꯝꯃꯨꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯒꯦ ꯂꯨꯄꯥ 100ꯗꯨꯕꯣ ꯗꯣꯟ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯃꯩ ꯍꯌꯦꯡꯗꯒꯤ ꯆꯥꯔꯒꯨꯝꯁꯦ ꯑꯗꯨꯅ ꯐꯔꯗ꯭ꯔꯣ ꯃꯔꯨꯞ ꯑꯅꯤꯗꯣ ꯄꯦꯟꯅ ꯅꯣꯛꯃꯤꯟꯅꯩ ꯃꯈꯣꯏ ꯑꯅꯤ ꯋꯥꯅ ꯇꯥꯟꯖꯔꯛꯄ ꯑꯣꯏꯕꯅꯁꯨ ꯌꯥꯝꯅ ꯄꯥꯝꯃꯨꯖꯩ ꯊꯦꯡꯅꯕ ꯀꯨꯏꯗ꯭ꯔꯤꯕ ꯑꯣꯏꯔꯕꯁꯨ ꯀꯌꯥꯗ ꯄꯨꯛꯆꯦꯟ ꯈꯣꯏꯖꯦꯟ ꯇꯤꯟꯅꯔꯤꯕ ꯃꯔꯨꯞꯅꯣ ꯑꯃꯅ ꯑꯃꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯅꯔꯤꯕ